ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯚꯨꯠ ꯂꯥꯏꯉꯧ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯚꯨꯠ ꯂꯥꯏꯉꯧ꯫ ꯅꯨꯃꯤꯠꯇꯨ ꯖꯔꯃꯟ ꯅꯨꯃꯤꯠꯅꯤ꯫ ꯃꯩꯄꯥꯛ ꯑꯃꯗꯤ ꯙꯤꯔꯦꯟ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯩꯔꯨꯕ ꯃꯃꯥꯟꯅꯕ ꯑꯃ ꯌꯨꯝꯗ ꯊꯣꯛꯂꯛꯏ ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛꯇꯪꯗꯤ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕꯗꯒꯤ ꯃꯩꯄꯥꯛ ꯑꯃꯗꯤ ꯙꯤꯔꯦꯟ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯩꯄꯥꯛ ꯑꯃꯗꯤ ꯙꯤꯔꯦꯟꯅ ꯂꯥꯛꯂꯤꯕꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 5 ꯇꯥꯔꯕꯅꯤ꯫ ꯃꯩꯄꯥꯛ ꯑꯃꯗꯤ ꯙꯤꯔꯦꯟꯅ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯅꯨꯃꯤꯠꯄꯨ ꯄꯨꯡꯇꯥ ꯇꯥꯔꯦ꯫ ꯈꯔ ꯉꯟꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯃꯩꯄꯥꯛ ꯑꯃꯗꯤ ꯙꯤꯔꯦꯟꯅ "ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ, ꯁꯣꯝꯗ ꯂꯧꯍꯣꯟ ꯍꯨꯟꯅꯕ ꯈꯣꯠꯅꯕ ꯂꯧꯍꯣꯟ ꯐꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩꯗ ꯑꯩꯈꯣꯏ ꯊꯦꯡꯗꯣꯛꯈ꯭ꯔꯤꯕꯅꯤꯅꯦ, ꯊꯕꯛ ꯃꯇꯝꯅꯤꯅ ꯌꯥꯗꯦꯅꯦ ꯅꯪꯕꯨ"꯫ ꯃꯃꯥꯟꯅꯕ ꯑꯗꯨꯅꯁꯨ "ꯍꯣꯏꯗ ꯐꯔꯦꯁꯦ, ꯅꯣꯏ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯔꯝꯂꯤꯕꯅꯤ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯔꯤꯅꯣ ꯈꯔ ꯊꯣꯡ ꯊꯥꯛꯅꯅꯕ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯛꯅꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯅꯣꯡꯁꯨ ꯀꯟꯅ ꯃꯪꯁꯤꯜꯂꯛꯂꯤ꯫ ꯈꯣꯡꯕ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯇꯦ꯫ ꯇꯥꯕꯕꯨꯗꯤ ꯇꯥꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛ ꯑꯃꯗꯤ ꯙꯤꯔꯦꯟꯅ "ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯊꯔꯒꯨꯝꯁꯤ, ꯅꯣꯡꯁꯨ ꯇꯥꯒꯗꯕ ꯃꯥꯜꯂꯦ, ꯈꯣꯡꯅꯒ ꯂꯥꯛꯄ ꯑꯣꯏꯔꯦ, ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯗ ꯍꯟꯈꯤꯅꯕ ꯇꯧꯁꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ "ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ, ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯥꯛꯀꯥꯁꯦ ꯆꯥꯗꯕꯤ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯕ꯭ꯔꯣ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯄꯥꯛꯅ "ꯑꯁ ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯑꯗꯨꯝ ꯍꯟꯈ꯭ꯔꯒꯦ". ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯍꯧꯖꯤꯛ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕ ꯃꯩꯄꯥꯛ ꯑꯃꯗꯤ ꯙꯤꯔꯦꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯅ "ꯍꯩ ꯅꯈꯣꯏꯅꯦ, ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯂꯒ ꯍꯟꯈ꯭ꯔꯒꯗꯕꯅꯤ꯫ ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯑꯩꯒꯤ ꯐꯥꯔꯝꯗ ꯆꯠꯂꯒ ꯆꯥꯎꯔꯕ ꯉꯥ ꯑꯃꯃꯨꯛ ꯐꯥꯔꯦ ꯍꯥꯏꯔꯒ ꯆꯥꯃꯤꯟꯅꯒꯗꯧꯔꯤꯕꯅꯤ". ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯄꯥꯛ ꯑꯃꯗꯤ ꯙꯤꯔꯦꯟꯅ "ꯑꯦ ꯄꯥꯕꯨꯡ, ꯌꯥꯗꯦ, ꯁꯤ ꯐꯥꯎꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯅ ꯀꯟꯅ ꯍꯥꯏꯃꯟꯕꯗꯒꯤꯅꯦ ꯑꯩꯈꯣই ꯇꯉꯥꯏ ꯐꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯌꯦꯡ ꯑꯌꯨꯛꯁꯤ ꯂꯧꯔꯤꯡꯕꯤ ꯃꯌꯥꯝ ꯂꯥꯛꯂꯒ ꯂꯧ ꯂꯤꯡꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯐꯝ ꯂꯩ ꯌꯥꯕ ꯅꯠꯇꯦ". "ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ, ꯂꯧꯔꯤꯡꯕꯤ ꯂꯥꯛꯂꯒ ꯂꯧ ꯂꯤꯡꯒꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯍꯧꯖꯤꯛꯄꯨ ꯂꯧ ꯂꯤꯡꯅꯔꯕ꯭ꯔꯅꯦ"? "ꯄꯥꯕꯨꯡ, ꯂꯤꯡꯅꯕꯁꯨ ꯌꯥꯎꯔꯦ, ꯑꯩꯈꯣꯏꯒꯤ ꯄꯥꯃꯦꯟꯒꯨꯝꯕ ꯀꯩꯒꯨꯝꯕꯗ ꯀꯨꯡꯒꯔꯟ ꯁꯦꯝꯕ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯅꯔꯕ ꯖꯥꯠꯅꯤꯗ". "ꯑꯣ, ꯍꯣꯏ, ꯈꯪꯗ꯭ꯔꯦ ꯅꯣꯏꯒꯤ ꯂꯧꯒꯤ ꯋꯥꯐꯝꯁꯤꯃ, ꯀꯨꯏꯔꯦꯅꯦꯍꯦ ꯑꯩꯈꯣꯏꯅꯒ ꯂꯧꯒ ꯎꯔꯛꯈꯤꯗꯕꯗꯣ꯫ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯅ ꯈꯔ ꯂꯩ, ꯌꯨꯝꯗ ꯊꯣꯛꯂꯛꯑꯒꯁꯨ ꯑꯗꯨꯃꯉꯥꯏ, ꯂꯧꯁꯤꯡꯒꯤ ꯃꯔꯝꯗ ꯀꯌꯥꯕꯨ ꯈꯜꯂꯨꯗ꯭ꯔꯦ꯫ ꯐꯔꯦ ꯅꯈꯣꯏꯒꯤ ꯊꯕꯛ ꯂꯩ ꯍꯥꯏꯔꯕꯅꯤꯅ, ꯑꯗꯣ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯆꯥꯗꯅ ꯊꯛꯇꯅ ꯂꯩꯊꯣꯛꯂꯤꯕꯁꯤ ꯈꯔ ꯊꯦꯡꯂꯞ ꯍꯜꯂꯨꯀꯣ, ꯀꯩꯗꯧꯖꯔꯨꯅꯦꯒꯦ, ꯍꯌꯦꯡꯒꯤ ꯊꯣꯛꯄ". ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯄꯥꯛ ꯑꯃꯗꯤ ꯙꯤꯔꯦꯟꯅ "ꯀꯔꯤꯅꯣꯅꯦ ꯃꯈꯣꯏꯒꯤ ꯄꯥꯕꯨꯡꯁꯤꯕꯨ, ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯍꯩ ꯊꯦꯡꯅ ꯑꯃ ꯂꯩꯒꯅꯨ, ꯅꯈꯣꯏꯁꯨ ꯌꯨꯝꯗ ꯑꯍꯜ ꯂꯃꯟ ꯂꯩꯔꯤꯕꯅꯤꯅ ꯋꯥꯖꯔꯝꯒꯅꯤ, ꯈꯔ ꯉꯟꯅ ꯍꯜꯂꯨꯒ ꯍꯥꯏꯔꯤ". ꯃꯈꯣꯏꯒꯤꯁꯤ ꯃꯑꯣꯡ ꯑꯃꯗ ꯇꯧꯕ ꯃꯥꯜꯂꯤꯗ꯫ ꯑꯁꯨꯝꯅ ꯃꯩꯄꯥꯛ ꯑꯃꯗꯤ ꯙꯤꯔꯦꯟ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯩꯄꯥꯛ, ꯙꯤꯔꯦꯟ ꯑꯃꯗꯤ ꯂꯩꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯣ ꯆꯥꯕ ꯊꯛꯄ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯈꯣꯏꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯁꯤꯜꯂꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯩꯄꯥꯛ ꯑꯃꯗꯤ ꯙꯤꯔꯦꯟꯁꯨ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯇꯧꯗꯨꯅ ꯀꯔꯤꯅꯣ ꯈꯔꯁꯨ ꯊꯛ ꯆꯥꯔꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯈꯔꯁꯨ ꯊꯦꯡꯊꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯄꯨꯡ ꯇꯣꯛꯂꯛꯄꯗꯗꯤ ꯄꯨꯡ 10 ꯈꯔ ꯍꯦꯟꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯆꯥꯛꯁꯨ ꯇꯣꯛꯂꯕꯅꯤꯅ ꯃꯩꯄꯥꯛ ꯑꯃꯗꯤ ꯙꯤꯔꯦꯟ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯒꯦ, ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯄꯨꯜꯂꯁꯤ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ "ꯉꯥꯏꯈꯣꯗ, ꯀꯔꯤꯅꯣꯅꯦ, ꯀꯔꯤꯅꯣ ꯀ꯭ꯋꯥ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ, ꯍꯩ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯊꯛꯃꯤꯟ ꯆꯥꯃꯤꯟꯅꯈꯤꯁꯤ, ꯅꯈꯣꯏꯁꯤꯗꯤ ꯐꯤꯡꯈ꯭ꯔꯦꯍꯦ". ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯗꯨꯅ ꯑꯃꯗꯤ ꯃꯈꯣꯏ ꯆꯥꯛꯆꯥ ꯇꯣꯛꯂꯛꯄꯒꯤ ꯍꯩ ꯃꯍꯤ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛ ꯑꯃꯗꯤ ꯙꯤꯔꯦꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯔꯤꯕ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯒ "ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯤꯅ ꯀꯝꯗꯧꯅ ꯂꯩꯔꯤꯕ,
ꯍꯌꯦꯡ ꯀꯣꯟꯅ ꯀꯔꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯀꯔꯤ ꯑꯣꯏꯒꯦ ꯈꯜꯂꯤꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ ꯃꯩꯄꯥꯛꯀꯤꯗꯤ ꯃꯍꯥꯛꯀꯤꯗꯤ ꯂꯧ ꯏꯪꯈꯣꯜ ꯈꯔ ꯆꯥꯎꯏ ꯑꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯆꯥꯎꯔꯕ ꯀꯔꯕꯥꯔ ꯀꯌꯥ ꯇꯧꯗꯨꯅ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯙꯤꯔꯦꯟꯅ ꯑꯩꯒꯤꯁꯨ ꯏꯃꯥ ꯄꯥꯕꯨꯡꯅ ꯐꯥꯝ ꯃꯌꯥꯝ ꯑꯃ ꯊꯝꯕꯤꯔꯤ ꯍꯥꯏꯔꯤꯕ ꯐꯥꯝꯁꯤꯡ ꯑꯁꯤ ꯁꯤꯟꯅꯗ꯭ꯔꯒ ꯑꯩꯒꯤꯗꯤ ꯆꯥꯎꯊꯣꯛꯅꯕ ꯑꯣꯏꯅ ꯍꯣꯠꯅꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯤ ꯂꯧꯎ ꯁꯤꯡꯎꯒꯤ ꯃꯥꯏꯀꯩꯗ ꯑꯣꯟꯁꯤꯜꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯩꯄꯥꯛ ꯑꯃꯗꯤ ꯙꯤꯔꯦꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯅ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯐꯝꯅꯤꯅꯦ ꯏꯕꯨꯡꯉꯣ ꯀꯅꯥꯒꯨꯝꯕꯗꯤ ꯅꯈꯣꯏꯒꯨꯝꯕꯁꯤ ꯌꯥꯝꯅ ꯍꯟꯊꯅ ꯌꯦꯡꯉꯤ ꯀꯔꯤ ꯀꯥꯟꯅꯕ ꯄꯥꯊꯤ ꯀꯣꯝꯊꯤꯒꯤ ꯊꯕꯛꯅꯤ ꯃꯈꯣꯏꯒ ꯄꯨꯜꯍꯟꯖꯥꯕ ꯅꯠꯇꯦ ꯀꯥꯏꯗꯅ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯆꯟꯅꯨꯄꯥꯁꯤ ꯍꯥꯏꯔꯤꯕꯅꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒ ꯇꯣꯛꯊꯣꯛꯑꯣ ꯉꯥ ꯌꯣꯛ ꯐꯥꯝꯒꯨꯝꯕ ꯑꯃ ꯁꯦꯟꯅꯔꯒ ꯂꯩꯔꯣ ꯍꯥꯏꯗꯅ ꯍꯥꯏꯅꯤꯡꯂꯤꯕꯅꯤ ꯑꯩꯈꯣꯏꯅꯅꯦ ꯉꯁꯤ ꯐꯥꯎꯕꯗꯅꯦ ꯑꯋꯨꯛꯇꯣꯏꯕ ꯆꯤꯟꯖꯥꯛꯀꯤ ꯃꯤꯄꯥꯜ ꯇꯥꯡꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯤ ꯀꯨꯏꯔꯦꯅꯦ ꯅꯈꯣꯏꯒꯨꯝꯕ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯄꯥꯝꯗꯕ ꯊꯕꯛ ꯑꯇꯣꯞꯄ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯄꯥꯝꯗꯕꯁꯤꯡ ꯑꯁꯤ ꯍꯦꯟꯅ ꯊꯣꯛꯂꯛꯂꯤꯕ ꯃꯈꯩ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯤꯀꯣ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯂꯥꯏꯔꯤꯛꯁꯨ ꯇꯝꯒꯅꯤ ꯊꯕꯛꯁꯨ ꯁꯨꯒꯅꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕꯁꯤ ꯑꯣꯐꯤꯁꯀꯤ ꯆꯦ ꯆꯥꯡ ꯁꯨꯅꯕ ꯈꯛꯀꯤ ꯅꯠꯇꯦꯀꯣ ꯐꯔꯦ ꯃꯇꯝꯁꯤꯗꯤ ꯊꯦꯡꯉꯤꯅꯦ ꯄꯨꯡ 12 ꯍꯦꯟꯗ꯭ꯔꯒ ꯂꯩꯔꯝꯃꯦꯅꯦ ꯅꯈꯣꯏꯁꯨ ꯌꯦꯡꯅꯕ ꯇꯧꯔꯣ ꯑꯍꯤꯡ ꯂꯦꯛꯂꯣꯁꯨ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯄꯥꯛ ꯑꯃꯗꯤ ꯙꯤꯔꯦꯟꯅ ꯃꯈꯣꯏꯒꯤ ꯐꯣꯜꯗ ꯄꯨꯡ ꯌꯦꯡꯂꯨꯕꯗꯗꯤ ꯑꯋꯣꯏꯕꯃꯛꯀꯤ ꯄꯨꯡ 12 ꯈꯔ ꯍꯦꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯌꯥꯔꯣꯏ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯃꯥꯟꯅꯕ ꯑꯗꯨꯒꯁꯨ ꯃꯈꯣꯏ ꯕꯤꯗꯥꯏ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯙꯤꯔꯦꯟ ꯑꯃꯗꯤ ꯃꯩꯄꯥꯛꯅ ꯌꯨꯝꯂꯣꯝꯗ ꯁꯨꯝ ꯍꯜꯂꯛꯄꯅ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯌꯨꯝꯗꯒꯤ ꯈꯔ ꯊꯥꯞꯇꯣꯔꯛꯂꯤ ꯃꯈꯣꯏ ꯌꯨꯝ ꯑꯗꯣ ꯌꯧꯅꯅꯕ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨ ꯌꯧꯅꯅꯕ ꯆꯠꯄꯗ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯃꯛ ꯁꯥꯡꯂꯤꯕꯅꯤ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯣꯡꯁꯨ ꯇꯞꯅ ꯇꯥꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯉꯁꯥꯏ ꯃꯈꯩ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩꯗꯗꯤ ꯅꯣꯡꯁꯤ ꯇꯥꯗꯦꯅꯦ ꯁꯣꯔꯣꯛꯇ ꯆꯠꯄ ꯍꯦꯛ ꯍꯧꯔꯛꯄꯒ ꯅꯣꯡꯁꯤꯁꯨ ꯇꯥꯕ ꯍꯧꯔꯛꯂꯤꯁꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯗꯥꯎꯁꯦ ꯌꯥꯗꯤ ꯐꯖꯅ ꯌꯥꯕꯖꯥꯠꯅꯤ ꯙꯤꯔꯦꯟ ꯃꯍꯥꯛꯁꯨ ꯈꯔ ꯊꯛꯆꯜ ꯆꯥꯁꯜꯂꯨꯕꯗꯨꯅ ꯌꯥꯕꯖꯥꯠꯅꯤ ꯅꯣꯡꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯅꯣꯡꯅꯤ ꯂꯥꯏ ꯍꯥꯏꯕꯁꯤꯕꯨ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯗ ꯂꯩꯔꯗꯤ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯤꯕꯅꯤ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯔꯤꯕꯅꯤ ꯉꯁꯥꯏ ꯃꯈꯩ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩꯗꯅ ꯅꯣꯡꯁꯦ ꯇꯥꯗ꯭ꯔꯒ ꯏꯕꯥꯅꯤꯅ ꯂꯝꯕꯤꯗ ꯆꯠꯄ ꯍꯧꯔꯀꯥꯟꯗ ꯇꯥꯔꯛꯂꯤꯕ ꯑꯁꯤꯕꯨ ꯂꯥꯏ ꯂꯩ ꯍꯥꯏꯕ ꯌꯥꯔꯤꯕ꯭ꯔꯣ ꯇꯥꯒꯦ ꯍꯥꯏꯔꯒꯅ ꯉꯁꯥꯏ ꯃꯈꯩ ꯇꯥꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯤꯉꯩ ꯑꯁꯤꯗ ꯅꯣꯡꯗꯣ ꯍꯥꯡꯕꯤꯔꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯥꯏ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯊꯥꯖꯔꯣꯏꯗ꯭ꯔꯣ ꯂꯥꯏꯒꯁꯦ ꯂꯩꯄꯣꯟꯇꯦꯃꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯎꯗꯨꯅ ꯑꯁꯨꯝ ꯆꯠꯂꯤꯉꯩ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯧꯀꯣꯜ ꯑꯗꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯍꯣ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯍꯥꯏꯗꯨꯅ ꯂꯧꯔꯛꯏ ꯙꯤꯔꯦꯟ ꯑꯃꯗꯤ ꯃꯩꯄꯥꯛ ꯀꯅꯥꯅꯣꯅꯦ ꯍꯧꯖꯤꯛ ꯃꯝꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯂꯧꯔꯛꯂꯤꯕꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜꯒꯤ ꯐ꯭ꯂꯥꯁ ꯑꯗꯣ ꯀꯥꯞꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯑꯔꯥꯞꯄꯗꯒꯤ ꯂꯧꯔꯛꯄꯅꯤꯅ ꯃꯣꯕꯥꯏꯜꯒꯤ ꯐ꯭ꯂꯥꯁ ꯑꯗꯨꯅꯗꯤ ꯌꯥꯝꯅ ꯁꯥꯟꯅ ꯉꯥꯟꯕ ꯅꯠꯇꯕꯅꯤꯅ ꯎꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯂꯦꯡꯂꯤ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯤꯕꯗꯨ ꯎꯏ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯍꯧꯖꯤꯛ ꯂꯧꯔꯛꯈꯤꯕ ꯈꯣꯟꯖꯦꯜꯗꯨꯕꯨ ꯅꯨꯄꯤꯒꯤ ꯅꯠꯇꯕ꯭ꯔꯣ ꯙꯤꯔꯦꯟꯅ ꯃꯥꯅꯤ ꯀꯩꯅꯣ ꯑꯗꯨꯁꯨ ꯃꯧ ꯅꯍꯥꯒꯨꯝꯕꯒꯤ ꯃꯈꯣꯜ ꯃꯥꯜꯂꯤ ꯅꯠꯇ꯭ꯔꯒꯅ ꯂꯩꯁꯥꯕꯤꯒꯤ ꯃꯈꯣꯜ ꯑꯍꯜꯒꯤ ꯃꯈꯣꯜꯗꯤ ꯅꯠꯇ꯭ꯔꯦ ꯅꯪꯗꯤ ꯑꯍꯟ ꯅꯍꯥꯒꯤ ꯈꯣꯟꯖꯦꯜꯒꯁꯤ ꯌꯥꯝꯅ ꯈꯪꯉꯤꯕ ꯄꯣꯠꯅꯤꯅꯦ ꯅꯨꯄꯤꯗꯤ ꯑꯎ ꯀꯣꯏꯔꯕꯅꯤꯅ ꯑꯁꯣꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯍꯣ ꯉꯥꯏꯕꯤꯈꯨꯋꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯃꯁꯤꯗꯒꯤ ꯙꯤꯔꯦꯟ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯉꯥꯏꯕꯤꯈꯣꯗ ꯑꯃꯨꯛ ꯍꯥꯏ ꯌꯧꯗꯤ ꯁꯨꯛ ꯌꯧꯔꯛꯇꯦ ꯂꯦꯡꯂꯤ ꯀꯩꯅꯣꯝꯃ ꯂꯥꯛꯄꯗꯤ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯉꯥꯏꯔꯤꯕꯅꯤ ꯀꯥꯟꯗꯤ ꯆꯠꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯉꯥꯏꯈꯣ ꯑꯩ ꯑꯃꯨꯛꯇꯪ ꯀꯧꯔꯝꯒꯦ ꯑꯣ ꯑꯩꯈꯣꯏꯅꯣ ꯀꯧꯔꯤꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯀꯔꯤꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯃꯁꯤꯗꯒꯤꯗꯤ ꯃꯩꯄꯥꯛ ꯑꯃꯗꯤ ꯙꯤꯔꯦꯟ ꯌꯥꯔꯣꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣꯝꯅꯤ ꯁꯤꯗꯤ ꯍꯥꯏꯔꯝꯂꯒ ꯙꯤꯔꯦꯟꯗꯤ ꯒꯝ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯉꯥꯏꯈꯣꯅꯦ ꯃꯍꯥꯆꯟꯗꯥꯟ ꯅꯪꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯔꯞ ꯏꯟꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯗꯨꯡ ꯆꯦꯟꯗꯨꯅ ꯇꯥꯟꯅꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯗꯒꯤ ꯃꯩꯄꯥꯛ ꯑꯃꯗꯤ ꯙꯤꯔꯦꯟ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯡꯗ ꯁꯛ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯀꯅꯥꯁꯨ ꯂꯥꯛꯂꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯑꯣꯡ ꯑꯃꯅꯤ ꯌꯥꯝ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤ ꯍꯧꯖꯤꯛꯀꯤꯗꯨ ꯃꯣꯏꯒꯤ ꯇꯝꯅꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯆꯠꯇꯨꯅ ꯂꯥꯛꯂꯤ ꯌꯨ ꯈꯔ ꯊꯛꯆꯜꯂꯨꯔꯕꯁꯨ ꯅꯤꯁꯥ ꯄꯥꯟꯖꯜꯂꯨꯔꯕꯁꯨ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗꯗꯤ ꯐꯅ ꯌꯥꯝꯅ ꯃꯈꯣꯏ ꯀꯤꯔꯕꯅꯤ ꯅꯣꯡꯒ ꯇꯥꯕꯒꯤ ꯃꯁꯥ ꯏꯪꯊꯔꯛꯄꯒ ꯅꯤꯁꯥꯒꯗꯤ ꯑꯃꯠꯇ ꯄꯥꯟꯗ꯭ꯔꯕ ꯖꯥꯠꯅꯤ ꯃꯁꯤꯗꯒꯤꯗꯤ ꯙꯤꯔꯦꯟꯅ
ꯅꯣꯡꯁꯤꯁꯨ ꯀꯟꯁꯤꯜꯂꯛꯏ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯃꯅꯥꯛ ꯅꯛꯄ ꯊꯣꯡꯒꯥꯜ ꯑꯃꯗ ꯆꯪꯒꯦ ꯍꯥꯏꯔꯕꯁꯨ ꯏꯕꯥꯅꯤꯅ ꯂꯥꯛꯂꯤꯕꯁꯤꯗꯤ ꯅꯥꯀꯟ ꯌꯦꯠ ꯑꯣꯏ ꯂꯣꯏꯅꯃꯛ ꯂꯧꯕꯨꯛꯀꯤ ꯂꯧꯕꯨꯛ ꯉꯥꯛꯇꯅꯤ ꯃꯁꯤꯒꯤ ꯂꯧꯀꯣꯜ ꯑꯁꯤ ꯐꯥꯎꯔꯒ ꯆꯠꯄꯁꯤ ꯃꯤ ꯄꯨꯝꯅꯃꯛ ꯀꯤꯅꯔꯤꯕꯅꯤ 이번에는 ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯑꯐꯥꯎ ꯁꯥꯔꯒ ꯆꯠꯂꯩꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯄꯥꯛꯅ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯃꯐꯝ ꯑꯁꯤꯕꯨ ꯀꯩꯗꯧꯔꯤ ꯍꯥꯏꯕꯅꯣ ꯅꯪꯗꯤ ꯋꯥꯔꯤ ꯇꯥꯍꯧꯗ꯭ꯔꯣ ꯍꯥꯏꯁꯦ ꯀꯃꯥꯏ ꯇꯥꯗꯣꯏꯅꯣ ꯑꯩꯗꯤ ꯏꯕꯣꯏꯗ ꯑꯗꯨꯝ ꯂꯩꯔꯒ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯟꯋꯥꯏ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯈꯤ ꯃꯗꯨꯗꯤ ꯑꯆꯧꯕ ꯃꯥꯟ ꯄꯣꯔꯛꯄ ꯇꯥꯇꯥ ꯍꯩꯕꯥ ꯑꯃꯒ ꯑꯦꯛꯇꯤꯚꯥ ꯊꯧꯔꯒ ꯂꯥꯛꯄ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯃꯒ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯁꯤꯈꯤ ꯒꯥꯔꯤ ꯑꯗꯨ ꯇꯥꯇꯥ ꯍꯩꯕꯥ ꯑꯆꯧꯕꯗꯨꯒꯤ ꯆꯀꯥꯗꯨꯒꯤ ꯃꯈꯥꯗ ꯆꯪꯈ꯭ꯔꯕꯖꯥꯠꯅꯤ ꯒꯥꯔꯤꯅ ꯀꯩꯅꯦ ꯃꯃꯥ ꯃꯆꯥ ꯄꯨꯝꯅꯃꯛ ꯄꯨꯗ꯭ꯔꯣꯛ ꯄꯨꯗ꯭ꯔꯣꯛ ꯇꯛꯈꯥꯏꯕꯗ ꯀꯅꯥꯒꯤ ꯈꯣꯡꯗꯨꯝ ꯃꯥꯏꯔꯦꯟ ꯇꯣꯔꯕꯣꯠ ꯌꯦꯔꯨꯝ ꯀꯥꯏꯕꯗꯣ ꯉꯥꯏ ꯄꯨꯡꯆꯥꯏ ꯆꯥꯏꯕꯖꯥꯠꯅꯤ ꯃꯃꯥꯗꯨꯁꯨ ꯄꯨꯡꯇꯣꯏ ꯇꯣꯏꯔꯦ ꯃꯆꯥꯗꯨꯁꯨ ꯄꯨꯡꯇꯣꯏ ꯇꯣꯏꯔꯦ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯧꯁꯟꯕ ꯂꯥꯛꯄꯗꯨ ꯑꯁ ꯕꯦꯇꯥꯅ ꯈꯣꯠꯂꯒ ꯂꯧꯁꯟꯕꯖꯥꯠꯅꯤ ꯑꯗꯨꯗꯒꯤꯗꯤ ꯃꯇꯝ ꯀꯨꯏꯅ ꯃꯐꯝꯁꯦ ꯇꯝꯅꯔꯒ ꯂꯩꯈꯤꯕꯅꯤ ꯇꯝꯅꯃꯟꯗꯅ ꯂꯧꯕꯨꯛ ꯂꯧꯇꯤꯟ ꯆꯠꯄ ꯈꯣꯠꯄ ꯉꯝꯅꯗꯕꯗꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯔꯒ ꯂꯥꯏ ꯈꯣꯏꯔꯝꯗꯕꯒꯤ ꯐꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯀꯩꯗꯧꯕ ꯃꯇꯝꯗꯗꯤ ꯑꯗꯨꯃꯛ ꯊꯣꯛꯄꯅꯤ ꯌꯥꯗꯕꯅꯤ ꯋꯥꯔꯤ ꯈꯪꯗꯕ ꯅꯪꯅꯅꯤꯅꯦ ꯉꯁꯥꯏꯗꯒꯤ ꯀꯤꯗ꯭ꯔꯤꯗꯣ ꯑꯩꯈꯣꯏ ꯑꯣꯏꯔꯕ꯭ꯔꯣ ꯀꯥꯏꯅ ꯈꯨꯝꯃꯨꯔꯤꯗꯣ ꯋꯥꯔꯤ ꯈꯪꯕꯩꯗꯤ ꯀꯂꯥꯛ ꯅꯤꯛꯏꯅꯦ ꯃꯉꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯄꯥꯛꯅ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯃꯥꯗꯤ ꯃꯤꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠ ꯂꯩꯔꯒ ꯍꯥꯠꯄꯁꯨ ꯅꯠꯇꯦ ꯑꯦꯛꯁꯤꯗꯦꯟ ꯍꯥꯏꯕꯁꯤꯗꯤ ꯑꯦꯛꯁꯤꯗꯦꯟꯅꯤ ꯂꯩꯔꯝꯗꯥꯏꯗ ꯀꯣꯛ ꯂꯩꯈꯤꯒꯦ ꯍꯥꯏꯗꯤ ꯁ꯭ꯋꯥꯏꯁꯤꯗ ꯁꯨꯔꯨ ꯁꯨꯔꯨ ꯂꯩꯔꯒ ꯂꯩꯔꯤꯕꯗꯨꯅ ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣ ꯑꯗꯨꯝꯅ ꯃꯩꯄꯥꯛꯅ ꯙꯤꯔꯦꯟꯗ ꯋꯥ ꯍꯥꯏꯔꯨꯕꯗ ꯙꯤꯔꯦꯟ ꯅꯥꯀꯜ ꯑꯃꯗ ꯌꯦꯡꯉꯤ ꯀꯔꯤꯁꯨ ꯈꯨꯝꯃꯛꯇꯦ ꯃꯩꯄꯥꯛꯅ ꯆꯨꯝꯗ꯭ꯔꯕ ꯑꯩꯅ ꯍꯥꯏꯔꯤꯁꯤꯕꯣ ꯅꯠꯇꯦꯅꯦ ꯃꯃꯥ ꯃꯆꯥꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯠꯄ꯭ꯔꯣ ꯃꯥꯁꯨ ꯁꯣꯏꯕꯗꯒꯤ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗ ꯁꯤꯔꯦ ꯑꯗꯨꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤꯅꯁꯨ ꯐꯖꯅ ꯂꯩꯇꯥꯏꯅꯔꯦ ꯃꯥꯒꯤ ꯑꯁꯇꯤ ꯁꯣꯔꯥꯠ ꯐꯤꯔꯨꯅꯆꯤꯡꯕ ꯐꯖꯅ ꯇꯧꯔꯝꯒꯅꯤ ꯑꯁꯨꯝꯅ ꯃꯩꯄꯥꯛꯅ ꯃꯥ ꯊꯣꯛꯄ ꯄꯉꯥꯡ ꯉꯥꯡꯂꯒ ꯂꯩꯔꯤꯉꯩ ꯙꯤꯔꯦꯟꯅ ꯃꯩꯄꯥꯛ ꯏꯕꯥꯅꯤ ꯂꯣꯏꯔꯦꯍꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯄꯥꯛꯅ ꯀꯔꯤꯅꯣ ꯀꯩꯗꯧꯔꯒꯦꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯙꯤꯔꯦꯟꯅ ꯅꯪꯗꯤ ꯎꯗꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯄꯥꯛꯅ ꯙꯤꯔꯦꯟꯅ ꯌꯦꯡꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯇꯨꯡ ꯍꯜꯂꯒ ꯌꯦꯡꯂꯨꯔꯦ ꯑꯁꯨꯝꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯃꯇꯨꯡꯂꯣꯝꯗ ꯈꯔ ꯊꯥꯞꯇꯛꯅ ꯅꯨꯄꯤ ꯑꯃ ꯑꯉꯥꯡ ꯄꯝꯂꯒ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯃꯩꯄꯥꯛꯇꯤ ꯋꯣꯏꯕ ꯀꯩꯅꯣ ꯑꯁꯤꯗꯤ ꯍꯥꯏꯔꯒ ꯃꯍꯥꯛꯇꯤ ꯐꯟ ꯂꯥꯎꯅ ꯙꯤꯔꯦꯟꯗ ꯆꯣꯡꯈꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯙꯤꯔꯦꯟꯁꯨ ꯈꯥꯡꯒꯨꯝ ꯂꯥꯛꯀꯨꯝ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯗꯤ ꯍꯥꯏꯗꯨꯅ ꯐꯔꯪ ꯂꯥꯎꯅ ꯆꯦꯟꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯁꯨ ꯃꯩꯄꯥꯛꯅ ꯀꯣꯟꯁꯤꯜꯂꯒ ꯊꯝꯈꯤꯕꯅ ꯎꯞꯁꯤꯜꯂꯒ ꯃꯕꯥꯅꯤ ꯇꯨꯃꯤꯟꯅꯔꯦ ꯃꯇꯝ ꯑꯗꯨꯗ ꯙꯤꯔꯦꯟꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯩꯄꯥꯛꯇ ꯈꯨꯄꯥꯛꯅ ꯄꯥꯛ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯑꯩꯁꯤꯕꯨ ꯅꯇꯨ ꯃꯥꯜꯂꯨꯔꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯄꯥꯛꯅ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯃꯨꯛꯀ ꯀꯥꯞꯄꯣ ꯗꯣꯁ ꯂꯥꯏꯠ ꯑꯝꯇ ꯀꯥꯞꯄꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨꯁꯨ ꯀꯥꯞꯂꯒ ꯌꯦꯡꯉꯤ ꯍꯟꯗꯛ ꯃꯈꯣꯏꯅ ꯌꯦꯡꯉꯛꯄꯗꯗꯤ ꯅꯨꯄꯤ ꯑꯗꯣ ꯂꯦꯞꯂꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯙꯤꯔꯦꯟ ꯑꯩꯅ ꯉꯁꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯒꯨꯝꯁꯤ ꯄꯔꯞ ꯆꯠꯁꯤ ꯍꯥꯏꯗꯕ꯭ꯔꯕ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯏꯕꯥꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯕ ꯇꯥꯔꯦ ꯃꯐꯝ ꯑꯁꯤꯗ ꯁꯤꯈꯤꯕ ꯄꯨꯠ ꯑꯣꯛꯅꯔꯒ ꯉꯥꯎꯈꯤꯕ ꯃꯤ ꯃꯁꯤꯡ ꯈꯪꯗ꯭ꯔꯕꯅꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯄꯥꯛꯅ ꯅꯪꯒꯤ ꯂꯥꯛꯑꯣ ꯍꯥꯏꯕꯗꯣ ꯉꯥꯏꯈꯣꯃꯤ ꯅꯪꯕꯨ ꯑꯩꯁꯤ ꯍꯧꯒꯠꯂꯒ ꯆꯠꯄ ꯉꯝꯗ꯭ꯔꯦꯃꯤ ꯈꯣꯡꯁꯤ ꯌꯨꯡꯁꯤ ꯆꯦꯡꯈꯩꯕꯒꯨꯝ ꯅꯤꯛ ꯂꯩꯔꯦꯕ ꯅꯪꯕꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯙꯤꯔꯦꯟꯅ ꯆꯍꯣꯏ ꯅꯤꯄꯥꯅꯕꯨ ꯑꯗꯨ ꯌꯥꯝꯅ ꯄꯥꯡꯗꯕ ꯑꯩꯐꯥꯎ ꯅꯤꯛꯏꯀꯥꯟꯁꯤꯗ ꯑꯗꯨ ꯇꯥꯁꯨ ꯂꯥꯛꯑꯣ ꯌꯨꯝꯗ ꯄꯥꯎ ꯄꯤꯈꯤꯁꯤ ꯍꯥꯏꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯙꯤꯔꯦꯟꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯣ ꯃꯌꯨꯝꯗ ꯇꯧꯅꯅꯕ ꯍꯣꯠꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯅꯪ ꯀꯃꯥꯏꯅ ꯍꯥꯏꯔꯒ ꯄꯤꯗꯣꯏꯅꯣ ꯂꯧꯕꯨꯛꯇ ꯕꯨꯠ ꯑꯣꯛꯅꯔꯦ ꯂꯝꯕꯤꯗ ꯕꯨꯠ ꯑꯣꯛꯅꯔꯦ ꯂꯥꯛꯑꯣ ꯀꯥꯏꯅ ꯍꯥꯏꯗꯣꯔꯤꯕ꯭ꯔꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯙꯤꯔꯦꯟꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯩ ꯁ꯭ꯋꯥꯏꯁꯤ ꯀꯨꯏꯅ ꯂꯩꯅꯤꯡꯗ꯭ꯔꯦꯕ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯃꯕꯥꯅꯤ ꯆꯠꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯤꯑꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯂꯧꯔꯛꯏ ꯙꯤꯔꯦꯟ ꯅꯣꯏ ꯅꯄꯥ ꯉꯥꯏꯍꯜꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯙꯤꯔꯦꯟꯗꯤ ꯃꯩꯄꯥꯛꯀꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯈ꯭ꯔꯦ ꯃꯍꯥꯛꯁꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯆꯦꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯒ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯄꯒꯤ ꯃꯑꯣꯡꯒ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯩꯄꯥꯛ ꯑꯃꯗꯤ ꯙꯤꯔꯦꯟ ꯑꯉꯥꯡꯅ ꯀꯞꯄꯒ ꯇꯥꯟꯅꯔꯛꯂꯦ ꯆꯦꯜꯂꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯟꯅ ꯆꯦꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯩꯄꯥꯛ ꯑꯃꯗꯤ ꯙꯤꯔꯦꯟꯅ ꯆꯦꯜꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯂꯣꯝꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯁꯣꯝꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯂꯧꯔꯛꯄꯗꯒꯤꯗꯤ ꯆꯦꯜꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯇꯨꯡꯂꯣꯝꯗꯅ ꯑꯉꯥꯡ ꯑꯃꯅ ꯀꯞꯂꯒ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯥꯡꯗꯅ ꯅꯨꯄꯤ ꯑꯃꯅ ꯁꯣꯝꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯊꯠꯇꯨꯅ ꯂꯩꯔꯤ ꯃꯩꯄꯥꯛ ꯑꯃꯗꯤ ꯙꯤꯔꯦꯟ
ꯀꯔꯤ ꯑꯃꯠꯇ ꯈꯟꯊꯔꯨꯗꯅ ꯂꯧꯄꯥꯛꯂꯣꯝꯗ ꯆꯦꯟꯊꯔꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯃꯤꯒꯤ ꯂꯧꯍꯣꯟ ꯍꯨꯜꯂꯤꯕ ꯑꯃꯗꯤ ꯂꯧ ꯀꯥꯕꯛ ꯀꯥꯕꯛ ꯂꯤꯡꯕ ꯍꯧꯔꯛꯂꯕ ꯂꯧꯁꯤꯡ ꯂꯧꯄꯥꯛ ꯃꯔꯛ ꯑꯗꯨꯗ ꯆꯕꯨꯛ ꯆꯕꯨꯛ ꯃꯣꯏ ꯊꯣꯛꯄ ꯀꯣꯏꯆꯦꯟꯅ ꯆꯦꯜꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯑꯗꯨꯗ ꯂꯧꯄꯥꯛ ꯑꯗꯨ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯩꯄꯥꯛ ꯑꯃꯗꯤ ꯙꯤꯔꯦꯟ ꯆꯦꯜꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯍꯥꯏꯅꯩ ꯀꯔꯤꯅꯣ 이번에는 ꯇꯧꯔꯤꯕꯁꯤꯕꯣ ꯍꯥ ꯌꯨꯝꯂꯣꯝꯗ ꯆꯦꯟꯒꯦꯗꯤ ꯂꯩꯇꯗꯅ ꯂꯧꯄꯥꯛꯂꯣꯝꯗ ꯆꯦꯟꯊꯔꯛꯂꯤꯕꯁꯤꯕꯨ ꯂꯧꯄꯥꯛꯁꯤꯅ ꯏꯕꯥꯅꯤꯕꯨ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ ꯀꯥꯟꯗꯦ ꯂꯥꯎ ꯃꯈꯣꯜꯁꯨ ꯑꯝꯇ ꯇꯥꯒꯦꯁꯦ ꯑꯉꯥꯡ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯁꯨ ꯂꯦꯞꯈ꯭ꯔꯦ ꯅꯨꯄꯤ ꯑꯃꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜꯁꯨ ꯂꯦꯞꯈ꯭ꯔꯦ ꯀꯥꯟꯗꯦ ꯂꯥꯎ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯁꯤ ꯑꯁꯣꯝꯗ ꯃꯕꯥꯅꯤꯗꯣ ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯀꯥꯔꯛꯂꯤ ꯂꯧꯀꯣꯜ ꯑꯗꯨꯗꯒꯤ ꯍꯦꯛ ꯀꯥꯈꯠꯂꯛꯄꯒ ꯅꯣꯡꯁꯨ ꯃꯤꯠ ꯃꯥꯏ ꯄꯥꯡꯕ ꯉꯝꯗꯕ ꯃꯈꯩ ꯍꯩꯊꯔꯛꯏ ꯅꯣꯡ ꯍꯩꯊꯔꯛꯄ ꯑꯗꯨꯗ ꯃꯩꯄꯥꯛ ꯑꯃꯗꯤ ꯙꯤꯔꯦꯟꯅ ꯃꯍꯥꯄꯥꯄꯤꯒꯤ ꯅꯣꯡꯁꯦ ꯑꯃꯨꯛ ꯆꯨꯔꯛꯂꯦ ꯉꯁꯥꯏ ꯃꯈꯩꯗꯤ ꯆꯨꯗꯦꯅꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯂꯤ ꯃꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯂꯧꯄꯥꯛ ꯑꯗꯨꯗꯒꯤ ꯀꯥꯔꯛꯂꯕ ꯃꯇꯨꯡ ꯂꯝꯕꯤ ꯑꯗꯨꯗ ꯃꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯆꯠ ꯆꯠꯇꯨꯅ ꯂꯥꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯦꯟꯆꯠ ꯆꯠꯇꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯙꯤꯔꯦꯟꯅ ꯃꯩꯄꯥꯛꯇꯣ ꯃꯈꯨꯠ ꯑꯗꯨ ꯈꯪꯐꯥ ꯐꯥꯏ ꯑꯗꯨꯒ ꯃꯩꯄꯥꯛꯇ ꯉꯥꯏꯈꯣꯔꯦ ꯅꯪꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯄꯥꯛꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯏꯕꯥꯅꯤꯅ ꯆꯠꯂꯤꯕꯁꯤ ꯑꯣꯟꯅꯔꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯒꯤ ꯃꯥꯏꯀꯩꯔꯣꯝꯗꯅꯤ ꯁꯣꯝ ꯅꯥꯀꯟ ꯆꯠꯀꯗꯕ ꯅꯠꯇ꯭ꯔꯣ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯄꯥꯛꯅ ꯆꯨꯝꯃꯤꯅꯦ ꯏꯕꯥꯅꯤꯅ ꯉꯁꯤ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯂꯝꯕꯤ ꯂꯝꯃꯥꯡꯅꯕ ꯀꯥꯏꯗꯨꯔꯣ ꯂꯥꯎ ꯁꯣꯝꯗ ꯑꯃꯨꯛ ꯍꯜꯂꯁꯤ ꯂꯥꯎ ꯑꯁꯣꯝꯅ ꯂꯝꯕꯤ ꯑꯣꯟꯅ ꯇꯩꯅ ꯆꯠꯂꯨꯔꯕ ꯃꯕꯥꯅꯤꯗꯣ ꯑꯃꯨꯛ ꯍꯜꯂꯛꯏ ꯑꯁꯨꯝꯅ ꯐꯅꯌꯥꯝ ꯁꯥꯡꯅ ꯆꯠꯂꯨꯔꯒ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯁꯤꯗ ꯃꯕꯥꯅꯤꯁꯨ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯂꯝꯕꯤ ꯑꯗꯨꯗ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯇꯧꯔꯤꯉꯩ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12:30 ꯇꯥꯁꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛ ꯑꯃꯗꯤ ꯙꯤꯔꯦꯟꯅ ꯒꯝ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯃꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛꯀꯁꯨ ꯍꯣ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗ ꯙꯤꯔꯦꯟ ꯑꯃꯗꯤ ꯃꯩꯄꯥꯛ ꯀꯔꯤꯁꯨ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯤ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗꯅ ꯃꯌꯨꯝ ꯌꯧꯅꯕ ꯒꯝ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯃꯌꯨꯝ ꯌꯧꯅꯕ ꯒꯝ ꯂꯥꯛꯄ ꯂꯝꯕꯤ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯑꯉꯥꯡ ꯄꯝꯂꯒ ꯆꯠꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯩꯄꯥꯛ ꯑꯃꯗꯤ ꯙꯤꯔꯦꯟ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯍꯥꯏꯗꯅ ꯄꯪꯂꯥꯎꯒ ꯂꯥꯎꯕ ꯅꯨꯄꯤꯗꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯝꯂꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯀꯞꯄꯒ ꯇꯪꯔꯛꯄꯗꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯈ꯭ꯔꯤ ꯃꯩꯄꯥꯛ ꯑꯃꯗꯤ ꯙꯤꯔꯦꯟ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯈꯟꯖꯥꯟꯅꯔꯒ ꯂꯦꯞꯄꯒ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯔꯣꯝꯗꯗꯤ ꯌꯦꯡꯉꯛꯇꯦ ꯑꯗꯨꯒꯗꯤ ꯅꯨꯄꯤ ꯑꯗꯣ ꯃꯇꯨꯡ ꯖꯔ ꯍꯟꯖꯤꯜꯂꯛꯂꯤ ꯃꯩꯄꯥꯛ ꯑꯃꯗꯤ ꯙꯤꯔꯦꯟ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯅꯤꯡ ꯍꯜꯂꯒ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯙꯤꯔꯦꯟ ꯑꯃꯗꯤ ꯃꯩꯄꯥꯛ ꯀꯔꯤꯅꯣ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯗꯤ ꯆꯦꯜꯂꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯟꯅ ꯂꯥꯎꯔꯒ ꯀꯅꯥ ꯂꯩꯒꯦ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯕꯨꯠ ꯑꯣꯛꯅꯔꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯜꯂꯤ ꯑꯗꯨꯝꯅ ꯆꯦꯜꯂꯝꯕꯗꯒꯤ ꯙꯤꯔꯦꯟꯗꯤ ꯀꯔꯤꯗꯅꯣ ꯑꯃꯗ ꯈꯨꯔꯧ ꯊꯥꯡꯖꯤꯟꯕꯗꯒꯤ ꯃꯍꯥꯛ ꯎꯞꯁꯟꯗꯨꯅ ꯇꯨꯁꯜꯂꯤ ꯙꯤꯔꯦꯟꯅ ꯑꯗꯨꯝꯅ ꯈꯨꯔꯧ ꯊꯥꯡꯖꯤꯜꯂꯒ ꯇꯨꯁꯟꯈꯤꯕ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯇꯥꯟꯖꯥꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯤꯡꯈꯠꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯙꯤꯔꯦꯟꯗꯤ ꯋꯥꯈꯜ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ ꯃꯩꯄꯥꯛ ꯙꯤꯔꯦꯟ ꯍꯨꯟꯇꯣꯛꯂꯝꯂꯒ ꯆꯦꯟꯕꯁꯨ ꯌꯥꯗ ꯃꯌꯨꯝꯗ ꯐꯣꯟ ꯇꯧꯅꯅꯕ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯣ ꯂꯧꯊꯣꯔꯛꯏ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯌꯨꯝꯗ ꯐꯣꯟ ꯇꯧꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯥꯀꯜꯂꯣꯝꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯣꯔ ꯆꯥꯎꯅ ꯍꯣꯟꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯃꯃꯤ ꯑꯃꯁꯨ ꯇꯥꯏ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯃꯃꯥꯏ ꯄꯨꯡꯄꯥꯛ ꯄꯥꯛꯄ ꯂꯩꯇꯦꯝ ꯆꯞ ꯃꯥꯟꯅꯕ ꯉꯧꯔꯣꯛ ꯉꯧꯕ ꯃꯃꯥꯏ ꯑꯃ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯁꯤꯜꯂꯒ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯔꯕꯗꯗꯤ ꯃꯩꯄꯥꯛ ꯈꯪꯗꯨꯅ ꯆꯣꯡꯊꯣꯛꯏ ꯑꯗꯨꯒ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯃꯃꯥꯏ ꯂꯩꯇꯦꯝ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯃ ꯄꯝꯂꯒ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯃꯩꯄꯥꯛ ꯃꯗꯨ ꯎꯔꯕꯗ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ ꯑꯃꯨꯛꯇꯪ ꯃꯁꯥ ꯑꯗꯣ ꯖꯪ ꯂꯥꯎꯈꯤꯗꯨꯅ ꯂꯩꯃꯥꯏꯗ ꯋꯥꯈꯜ ꯃꯥꯡꯂꯒ ꯑꯗꯨꯃꯛ ꯍꯥꯏꯊꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯙꯤꯔꯦꯟ ꯑꯃꯗꯤ ꯃꯩꯄꯥꯛ ꯋꯥꯈꯜ ꯇꯞꯅ ꯇꯥꯔꯛꯂꯤ ꯃꯕꯥꯅꯤ ꯑꯃꯨꯛꯇꯗ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯛꯂꯤꯕꯅꯤ ꯙꯤꯔꯦꯟꯅ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯀꯣꯏꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯩꯄꯥꯛ ꯃꯅꯥꯛꯇ ꯃꯀꯣꯛ ꯄꯥꯏꯔꯒ ꯃꯃꯥꯏ ꯑꯗꯣ ꯂꯩꯃꯥꯏꯗ ꯌꯦꯡꯊꯔꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯙꯤꯔꯦꯟꯅ ꯃꯩꯄꯥꯛꯇ ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯩꯄꯥꯛꯁꯨ ꯐꯠ ꯂꯩꯊꯣꯔꯛꯇꯨꯅ ꯙꯤꯔꯦꯟꯗ ꯑꯣꯟꯁꯤꯜꯂꯒ ꯅꯪ ꯋꯥꯈꯜ ꯂꯥꯛꯂꯕ꯭ꯔꯣ
ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯙꯤꯔꯦꯟꯅ ꯍꯣꯏ ꯅꯪ ꯀꯩꯗꯧꯔꯨꯔꯒꯦ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯃꯩꯄꯥꯛꯅ ꯃꯍꯥꯛꯅ ꯎꯈꯤꯕꯁꯤꯡ ꯑꯗꯣ ꯇꯝꯃꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯃꯍꯥꯛ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯨꯔꯦ ꯍꯥꯏꯗꯨꯅꯁꯨ ꯇꯝꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯃꯣꯕꯥꯏꯜꯗ ꯄꯨꯡ ꯌꯦꯡꯂꯨꯕꯗꯗꯤ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝꯁꯤꯗꯤ ꯌꯥꯝꯅ ꯊꯦꯡꯉꯤ ꯌꯨꯝꯒꯤ ꯃꯤꯅ ꯊꯤꯅꯔꯝꯂꯒꯅꯤ ꯌꯨꯝꯒꯤ ꯃꯤꯅꯁꯨ ꯐꯣꯟ ꯇꯧꯔꯛꯂꯝꯕꯒꯤ ꯃꯤꯁꯀꯣꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯂꯤ ꯏꯕꯥꯅꯤ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯄꯗ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯇꯨꯅ ꯂꯩꯕꯒꯤ ꯁꯥꯍꯨꯝ ꯃꯈꯣꯏꯅ ꯐꯪꯉꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯆꯠꯅꯤꯡꯕ ꯆꯠꯂꯁꯅꯨ ꯂꯥꯎꯅꯤꯡꯕ ꯂꯥꯎꯔꯁꯅꯨ ꯌꯨꯝ ꯌꯧꯅꯕ ꯆꯦꯟꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯃꯕꯥꯅꯤꯗꯣ ꯃꯈꯨꯠ ꯁꯝꯅꯔꯒ ꯃꯌꯨꯝ ꯌꯧꯅꯕ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯆꯦꯜꯂꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯪꯏꯟ ꯏꯜꯂꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯆꯦꯟꯕꯗꯣ ꯌꯥꯝꯅ ꯀꯟꯅꯒ ꯆꯦꯜꯂꯛꯄ ꯑꯣꯏꯕꯒ ꯃꯃꯥꯡꯗ ꯍꯥꯏꯒꯠꯇꯨꯅ ꯆꯤꯟꯈꯠꯂꯒ ꯃꯈꯣꯏ ꯑꯅꯤꯅ ꯐꯥꯕ ꯉꯝꯍꯧꯗꯕꯗꯒꯤ ꯎꯄ꯭ꯔꯥꯛ ꯎꯞꯁꯤꯜꯂꯒ ꯇꯨꯕꯗ ꯃꯈꯣꯏ ꯑꯅꯤ ꯇꯨꯁꯟꯃꯤꯟꯅꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯄꯨꯗ꯭ꯔꯨꯞ ꯄꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯇꯨꯁꯟꯈꯤꯕ ꯑꯗꯨ ꯑꯔꯥꯞꯄꯗꯒꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯎꯕꯒꯨꯝ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯜꯂꯛꯈꯤꯕꯗꯨ ꯙꯤꯔꯦꯟ ꯑꯃꯗꯤ ꯃꯩꯄꯥꯛꯅ ꯎꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯀꯤꯅꯒ ꯂꯥꯛꯄꯒ ꯑꯗꯨꯝꯅꯒ ꯈꯪꯇꯨ ꯇꯨꯁꯜꯂꯨꯕꯒ ꯑꯗꯨꯃꯛ ꯋꯥꯈꯜ ꯃꯥꯡꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯈꯜ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯃꯤꯑꯣꯏ ꯈꯔ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯅꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯩꯄꯥꯛ ꯑꯃꯗꯤ ꯙꯤꯔꯦꯟꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯛꯄꯗ ꯊꯦꯡꯅꯔꯗꯨꯅ ꯃꯈꯣꯏꯕꯨ ꯌꯨꯝꯂꯣꯝꯗ ꯄꯨꯈꯤꯅꯅꯕ ꯍꯣꯠꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯩꯕꯨ ꯄꯨꯒꯅꯨ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯃꯩꯄꯥꯛ ꯊꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏ ꯃꯩꯄꯥꯛ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯙꯤꯔꯦꯟꯅ ꯅꯣꯛꯂꯒ ꯃꯍꯥꯛꯁꯨ ꯀꯔꯤꯅꯣ खर मुरुम मुरुम सोली असमना तौदुना मयामना मखोइबु युम तमना पोरकपदा दिरेन खंगहौदना मसादो फ्रंग लाउना सोंखलक्तुना मयामदगे नानथोकलगा हौ थादुना चेनख्रि मदु उबदा माइपाकसु हौना हौना नोकली मासिदगेदि माइपाकसु मफम मदुदगी चेनखिनबा तौरकपदा लैरिबसिंग अदुना माइपाकपुदि फाबा ngamहौरे अदुबु दिरेनदि अदुमक चेनख्रि मसिदगी मयामना दिरेनबु तनौ हाइदुना मागी थोकपा तौदुना दिरेनबु तानरकली असमना तानरकपदा दिरेन थीबा फंगिदबदगी मयामना कदोम चखरबा जानो हाइदुना थीनरी सोमदुना माइपाकति मुरुम सोंदुना अदुमक लैरी असमना तौदुना माइपाकति मनाक नकपा युम अमदा पुसलकली अदुगा माइपाकपु वाखल लांगनबा यामना कन होनरी मतमदुदा माइपाकना मुरुम सोलिबदु करी हारिबा जानो हाइदुना मियोइ खरना नाकोंग थांजिन्दुना तारबा मतमददि माइपाकना हाइरी अदुमदा लाई लो चेलो असुना कन चेलो असुमना दिरेनदा महाना हाइबु ओदन लेरमली मतमदुदा मयामना सु खंगले दिरेन लुलिबा मफम मदुदा मियोइसिंग यौसनख्रे हाइबसि मसिदगेदि मखोइनसु फोल तौदुना नखोइना चंगछलिबा अदोमदा दिरेनदो लोतुना लैरी हाइबा अखोइ खंगले अदुना मफम मदाइदा क्वेश्चनदुना थियु हाइरकली तांजा अदुदा मखोइ मियोइ खरना आमाइबा अमा कौबा चखि आमाइबा कौबा चखरे हाइबसि माइपाकना खंगलदुना माइबा कौरुबई कानबा लैरोइ आइना सरोक्तना अंगांग अनिमक बुरो चखिगनिको हाइरकपदा लैरिबा सिंग अदुना पाखनरदुना ये यादे अंगांग पुबिखिगनो करिसु खंगजबा नति अदुना नहाना यामा थुना थादोकपिरो नहाना तौरिबा थबक असि करिगिदमक्तनो नहाके अपामबदो हाइरो अइखोइ पिजरगी हाइरी वाफम अदु ताबदा माइपाक हौना नोकलगा अदु वरबदि फरी लबुकी मताइदा हौरिबा गुलमोहर पांबी अदुदगी खरा हंदोकलगा लैरिबा कोम मचा अदु फुंजिल्लबा मतुंगदा मफम मरुदा इमा इसागी ओइबा लाइसंग मंदिर अमा साउ पिकप चाउबा थीदना अदु वरबदि अइखोइसु मफम मरुदा काइदोंफम ओइदुना लैगी मदुनतना इमा इचाकी थवाइबु मेरा लंबा अमगुमना काइदोंफम लैतना कोचत चतुन लैबसि यामना वारे अदुमना हाइरकपदा लैरिबसिंग अदुनसु सुंसोइ सोदना नंगना हारिबा लाइसिंग अदु सारगे अदुना अंगांगसिंगसे थादोकपिरकलो हाइरी अदुमना हाइरुबदुता माइपाक तुमिना लैख्रे मसिगी मतुंग ngaihak लैरगा आमाइबा अदुसु लाक्ले आमाइबदु लाकपदा ngasai makhai तुमिना लैरुरबा माइपाकतो फुक हौगलकले अदुगा लैरिबसिंग अदुदा मंगकतो लैदुना जेंगलई मयामनदी माइपाकना ngasai हाइखिबा लाइसंग अमा साबियु हाइखिबदु सारनी हाइखिबा अदुता यानरदुना हौजिक माइपाकता संगलिबा लाई फत्तबा अदु हानिख्रबोइ निंगलुबनी
ꯑꯗꯨꯒꯗꯤ ꯑꯃꯥꯏꯕ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯃꯍꯥꯛ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯄꯗꯨꯗ ꯃꯌꯥꯝꯁꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯩ ꯀꯔꯤ ꯇꯧꯕꯒꯤ ꯑꯩ ꯂꯥꯛꯄꯒꯤ ꯈꯪꯂꯤꯕꯅꯣꯅꯦ ꯍꯥ ꯍꯤꯞꯄꯨ ꯍꯤꯞꯄꯨ ꯋꯥꯔꯤ ꯅꯤꯡꯊꯤꯅ ꯁꯥꯟꯅꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯄꯥꯛꯅ ꯅꯣꯛꯂꯒ ꯃꯥꯏꯕ ꯅꯪ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯉꯣꯟꯗ ꯊꯝꯀꯥ ꯇꯧꯕ ꯍꯧꯔꯛꯂꯦꯗꯅ ꯍꯥ ꯃꯃꯥꯡ ꯃꯇꯝꯗꯒꯤ ꯍꯧꯅ ꯅꯪꯒ ꯑꯩꯒꯁꯤ ꯊꯦꯡꯅꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯕꯅꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯊꯦꯡꯅꯔꯤ ꯉꯁꯤꯗꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯝꯗꯧꯅ ꯇꯥꯟꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯩ ꯃꯃꯥꯡꯊꯛꯇ ꯅꯪꯕꯨ ꯑꯩꯅ ꯇꯥꯟꯈꯤꯕꯗꯨꯗꯤ ꯑꯔꯥꯏꯕ ꯊꯕꯛꯅꯤꯅꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯌꯥꯝꯅ ꯂꯥꯏꯅ ꯇꯥꯟꯒꯗꯧꯔꯤꯕ ꯖꯥꯠꯅꯤ꯫ ꯅꯪꯅ ꯆꯥꯅꯤꯡꯕ ꯅꯪꯅ ꯄꯥꯝꯖꯕ ꯄꯣꯠꯁꯛ ꯑꯃ ꯑꯩꯅ ꯄꯤꯖꯔꯒ ꯑꯗꯨꯝ ꯍꯜꯍꯟꯈ꯭ꯔꯒ ꯂꯣꯏꯔꯕꯗꯨꯕꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯅꯥꯄꯜ ꯇꯧꯅ ꯉꯥꯡꯂꯤꯕꯗꯨꯕꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯄꯥꯛꯅ ꯅꯣꯛꯂꯒ ꯉꯁꯤꯗꯤ ꯅꯪꯅ ꯄꯤꯅꯤꯡꯕ ꯄꯤꯔꯕꯁꯨ ꯑꯩꯗꯤ ꯁꯨꯡꯆꯠ ꯆꯠꯂꯔꯣꯏ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯄꯨꯈ꯭ꯔꯒꯅꯤ ꯏꯇꯣꯝꯇ ꯂꯩꯕꯁꯤ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯩ ꯅꯪꯒꯤ ꯅꯔꯥꯏꯕꯛꯅ ꯑꯗꯨꯝꯅ ꯊꯣꯛꯎ ꯍꯥꯏꯗꯅ ꯇꯝꯈꯤꯕꯅ ꯂꯩꯖꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯔꯥꯏꯕꯛꯇꯤ ꯃꯆꯥ ꯃꯁꯨ ꯄꯣꯛꯇꯅ ꯅꯨꯡꯉꯥꯏꯅ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯈꯤꯗꯧꯔꯤꯕ ꯌꯥꯝꯅ ꯋꯥꯠꯂꯤꯕ ꯖꯥꯠꯅꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯃꯈꯣꯏꯕꯨ ꯐꯥꯖꯤꯜꯂꯨꯕ ꯑꯃꯗꯤ ꯂꯧꯔꯨꯕ ꯍꯥꯏꯕꯁꯤ ꯅꯉꯣꯟꯗ ꯍꯦꯟꯅ ꯑꯋꯥꯕ ꯅꯪꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ ꯃꯁꯤꯅ ꯋꯥꯐꯝ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯉꯁꯤꯒꯤꯗꯤ ꯅꯍꯥꯛ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯆꯥꯅꯤꯡꯕ ꯑꯃ ꯍꯥꯏꯔꯣ ꯑꯩꯅ ꯁꯣꯏꯗꯅ ꯅꯍꯥꯛꯄꯨ ꯊꯤꯟꯕꯤꯔꯒꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯄꯥꯛ ꯁꯨꯈꯨꯝ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯟꯖꯤꯜ ꯍꯟꯖꯤꯜ ꯍꯪꯂꯕꯁꯨ ꯀꯔꯤ ꯑꯃꯠꯇ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯑꯃꯥꯏꯕꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯗꯨꯅ ꯐꯔꯦ ꯐꯔꯦ ꯅꯍꯥꯛꯅ ꯈꯨꯝꯗ꯭ꯔꯕꯅꯤꯅ ꯈꯨꯝꯗꯕꯒꯤ ꯊꯕꯛ ꯇꯧꯔꯛꯄ ꯇꯥꯔꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯑꯃꯗꯤ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯜꯁꯤꯡ ꯄꯨꯔꯛꯅꯕ ꯍꯥꯏꯕꯗꯒꯤ ꯃꯊꯪ ꯃꯊꯪ ꯄꯨꯁꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯩꯄꯥꯛꯇꯣ ꯃꯃꯤꯠꯇꯣ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯗꯨꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯄꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯁꯤ ꯁꯨꯖꯜꯂꯛꯂꯕꯅꯤꯅ ꯅꯪ ꯈꯔ ꯄꯥꯈꯠꯂꯝꯂꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯙꯤꯔꯦꯟ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯗꯣꯔꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯐꯕ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏ꯫ ꯑꯩꯅ ꯄꯥꯏꯔꯤꯕ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯑꯃꯗꯤ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯜ ꯑꯁꯤꯅ ꯀꯟꯊꯔꯛꯂꯕꯗꯤ ꯅꯍꯥꯛ ꯁꯤꯕ ꯃꯆꯦꯠ ꯈꯥꯡꯅ ꯅꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯄꯥꯛꯇꯣ ꯇꯨꯃꯤꯟꯅ ꯉꯥꯛꯇꯪ ꯂꯩꯔꯝꯂꯒ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯙꯤꯔꯦꯟꯗꯣ ꯑꯆꯧꯕ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯥꯗ ꯂꯨꯝꯂꯒ ꯂꯩꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯂꯣꯝꯗꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛ ꯃꯅꯥꯛꯀꯤꯗꯨ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯃꯗꯨꯗ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯌꯦꯡꯍꯜꯂꯨ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯈꯤꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯙꯤꯔꯦꯟꯗꯣ ꯂꯩꯔꯝꯃꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯣꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯣꯔꯛꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯩꯄꯥꯛ ꯑꯃꯗꯤ ꯙꯤꯔꯦꯟ ꯈꯝꯕ꯭ꯔꯥꯡꯒꯅ ꯊꯝꯂꯦ꯫ ꯑꯗꯨꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯈꯨꯔꯨꯝꯅꯅꯕꯒꯤ ꯀꯟꯅ ꯂꯥꯛꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯩꯄꯥꯛ ꯑꯃꯗꯤ ꯙꯤꯔꯦꯟ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯅꯝꯊꯅꯕ ꯑꯃꯗꯤ ꯍꯥꯠꯅꯅꯕ ꯀꯌా ꯑꯃ ꯇꯧꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯣꯏꯅ ꯃꯩꯄꯥꯛ ꯑꯃꯗꯤ ꯙꯤꯔꯦꯟ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯝꯊꯗꯨꯅ ꯊꯝꯂꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯝꯊꯗꯨꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯔ ꯁꯣꯟꯕꯗꯒꯤ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩ ꯍꯦꯛ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯂꯩꯔꯝꯒꯗꯕꯅꯤ ꯑꯩ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯁꯤ ꯀꯠꯊꯣꯛꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯌꯣꯝ ꯊꯥꯌꯣꯝ ꯌꯣꯝꯁꯤꯜꯂꯤ꯫ ꯑꯃꯅ ꯃꯃꯥꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯃꯅ ꯃꯆꯥ ꯑꯗꯨꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯄꯔꯞ ꯄꯔꯞ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯑꯗꯣ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯩꯄꯥꯛ ꯑꯃꯗꯤ ꯙꯤꯔꯦꯟ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯍꯥꯏꯕꯗꯤ ꯂꯥꯏꯑꯣꯛꯅꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯑꯃꯥꯏꯕ ꯑꯗꯨ ꯂꯥꯛꯇꯨꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯗꯨꯅ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯊꯦꯟꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯣ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯨꯂꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯌꯥꯝ ꯇꯤꯜꯍꯧꯔꯤꯕ ꯃꯩꯄꯥꯛ ꯑꯃꯗꯤ ꯙꯤꯔꯦꯟ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯌꯧꯁꯤꯜꯂꯛꯄꯒ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯒꯤ ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛꯇ ꯃꯈꯨꯠ ꯊꯝꯂꯒ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯃꯀꯣꯛ ꯃꯃꯥꯏ ꯑꯃꯗꯤ ꯃꯊꯕꯥꯛ ꯃꯈꯣꯏꯗꯧ ꯐꯥꯎꯕ ꯖꯤꯔꯤ ꯖꯤꯔꯤ ꯅꯥꯟꯊꯔꯛꯇꯨꯅ ꯑꯍꯨꯝꯂꯛ ꯇꯧꯗꯨꯅ ꯁꯥꯟꯅꯕꯗꯒꯤꯗꯤ ꯑꯉꯥꯡ ꯑꯅꯤ ꯑꯗꯣ ꯍꯥꯏꯕꯗꯤ ꯃꯩꯄꯥꯛ ꯑꯃꯗꯤ ꯙꯤꯔꯦꯟ ꯋꯥꯈꯜ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯋꯥꯈꯜ ꯂꯥꯛꯄꯗ ꯏꯪꯉꯛ ꯉꯛꯆꯔꯤ꯫ ꯉꯁꯥꯏ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯆꯥꯛꯆꯥꯕ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ
ꯒꯥꯔꯤ ꯌꯥꯔꯛꯇꯕꯗꯒꯤ ꯂꯩꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯕꯨꯠ ꯅꯨꯄꯤ ꯑꯃ ꯎꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯎꯐꯝ ꯑꯁꯤꯗ ꯑꯣꯏꯅ ꯂꯩꯔꯝꯂꯤꯕꯁꯤꯅ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯡꯉꯛ ꯉꯛꯆꯈꯤ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯕꯗꯒꯤ ꯃꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯃꯩꯄꯥꯛ ꯑꯃꯗꯤ ꯙꯤꯔꯦꯟ ꯑꯃꯨꯛ ꯍꯟꯅ ꯑꯃ ꯃꯊꯦꯡꯗ ꯆꯠꯈꯤꯗ꯭ꯔꯦ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯍꯧꯖꯤꯛꯁꯤ ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯕꯝ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯦꯀꯣꯔꯠ ꯂꯧꯕꯗ ꯈꯖꯤꯛꯇꯪ ꯈꯨꯗꯣꯡ ꯆꯥꯗꯕ ꯂꯩꯕꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯆꯕ ꯉꯝꯖꯗ꯭ꯔꯤ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ ꯋꯥꯐꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ